ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯂꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯍꯧꯈꯤꯕ ꯆꯌꯣꯜꯁꯤꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯐꯪꯕ ꯉꯝꯖꯈ꯭ꯔꯦ ꯃꯌꯥꯝꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯚꯥꯔꯠꯅ ꯍꯧꯈꯤꯕ ꯆꯌꯣꯜꯁꯤꯗ $100 ꯕꯤꯂꯤꯌꯟ ꯍꯥꯏꯕꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯥꯈ 30 ꯑꯦꯛꯁꯄꯣꯔꯠ ꯇꯧꯅꯕꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯇꯥꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯃꯁꯤ ꯁꯦꯜ ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯚꯥꯔꯠꯀꯤ ꯇꯧꯕ ꯉꯝꯕ ꯚꯥꯔꯠꯀꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯅ ꯍꯦꯜꯂꯤꯕꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯚꯥꯔꯠꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯒꯤ ꯆꯥꯡꯁꯤ ꯕꯤꯂꯤꯌꯟ 100-150 ꯀꯔꯤꯒꯨꯝꯕꯗꯅ 200 ꯐꯥꯎꯕ ꯑꯣꯏꯔꯝꯃꯤ ꯉꯁꯤꯗꯤ $100 ꯕꯤꯂꯤꯌꯟ ꯌꯧꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯚꯥꯔꯠꯇ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯄꯥꯝꯅꯩ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯚꯥꯔꯠꯀꯤ ꯁꯄ꯭ꯂꯥꯏ ꯆꯦꯟꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯈꯠꯂꯛꯂꯤ ꯍꯥꯏꯕꯁꯤꯅꯤ ꯂꯩꯕꯥꯛ ꯑꯃꯅ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯃꯪꯂꯥꯟ ꯑꯃꯕꯨ ꯆꯦꯠꯅ ꯅꯤꯡꯕ ꯍꯥꯏꯕꯁꯤꯗ ꯂꯩ ꯍꯥꯏꯔꯤꯕ ꯑꯅꯤꯡꯕꯁꯤꯕꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯣꯠꯅꯔꯕꯇꯗ ꯅꯤꯡꯂꯤꯕꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯅꯤꯡꯕꯁꯤꯅ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯕ ꯑꯃꯗꯤ ꯃꯪꯂꯥꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯅ ꯃꯇꯣꯝꯇ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯆꯩ ꯃꯔꯨꯞꯁꯤꯡ ꯂꯩꯕꯥꯛꯀꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯄꯨꯝꯕꯗꯒꯤ ꯑꯅꯧꯕ ꯄꯣꯠꯊꯣꯛꯁꯤꯡ ꯃꯤꯔꯩꯕꯥꯛꯇ ꯆꯠꯂꯤ ꯑꯁꯥꯝꯒꯤ ꯍꯦꯂꯥꯀꯥꯟꯗꯤꯒꯤ ꯂꯦꯗꯔ ꯄ꯭ꯔꯗꯛ ꯅꯠꯇ꯭ꯔꯒ ꯎꯁꯃꯥꯅꯥꯕꯥꯗꯀꯤ ꯍꯦꯟꯂꯨꯝ ꯄ꯭ꯔꯗꯛ ꯕꯤꯖꯥꯄꯨꯔꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯩꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯟꯗꯣꯂꯤꯒꯤ ꯆꯥꯛꯍꯥꯎ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯦꯛꯁꯄꯣꯔꯠ ꯍꯦꯟꯒꯠꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯗ ꯐꯥꯎꯔꯤꯕ ꯂꯗꯥꯈꯀꯤ ꯑꯦꯄ꯭ꯔꯤꯀꯣꯠꯁꯤ ꯗꯨꯕꯥꯏꯗꯁꯨ ꯐꯪꯕ ꯉꯝꯂꯒꯅꯤ ꯑꯗꯨꯒ ꯁꯥꯎꯗꯤ ꯑꯔꯕꯇ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤ ꯊꯥꯔꯛꯄ ꯂꯐꯣꯏ ꯐꯪꯕ ꯉꯝꯂꯒꯅꯤ ꯌꯥꯝꯅ ꯐꯖꯔꯤꯕ ꯋꯥꯐꯝꯗꯤ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯑꯅꯧꯕ ꯂꯩꯕꯥꯛ ꯀꯌꯥꯗ ꯊꯥꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯤꯃꯥꯆꯜ ꯎꯠꯇꯔꯈꯟꯗ ꯐꯪꯕ ꯃꯤꯂꯦꯠꯁꯀꯤ ꯑꯄꯧꯕ ꯁꯔꯨꯛꯁꯤꯡ ꯗꯦꯟꯃꯥꯔꯛꯇ ꯊꯥꯗꯣꯛꯂꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯀ꯭ꯔꯤꯁꯅ ꯑꯃꯗꯤ ꯆꯤꯠꯇꯨꯔ ꯖꯤꯂꯥꯗ ꯐꯪꯕ ꯕꯪꯒꯟꯄꯜꯂꯤ ꯑꯃꯗꯤ ꯁꯨꯕꯔꯅꯔꯦꯈꯥ ꯍꯩꯅꯧꯁꯤ ꯈꯥ ꯀꯣꯔꯤꯌꯥꯗ ꯊꯥꯗꯣꯛꯂꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯇꯦꯛꯄ ꯊꯩꯕꯣꯡꯅ ꯂꯟꯗꯟꯗ ꯊꯥꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯥꯒꯥꯂꯦꯟꯒꯤ ꯎ ꯃꯣꯔꯣꯛꯁꯤ ꯂꯟꯗꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯥꯂꯤꯌꯥ ꯒꯦꯍꯨꯁꯨ ꯒꯨꯖꯔꯥꯠꯇꯒꯤ ꯀꯦꯅꯤꯌꯥ ꯑꯃꯗꯤ ꯁ꯭ꯔꯤꯂꯪꯀꯥꯗ ꯊꯥꯔꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯃꯤꯔꯩꯕꯥꯛ ꯆꯠꯄ ꯃꯇꯝꯗ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯅ ꯎꯕ ꯐꯪꯂꯒꯅꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯔꯤꯕ ꯄꯔꯤꯡꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯦ ꯁꯥꯡꯕꯒꯤ ꯃꯇꯤꯛ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯡꯒꯜꯁꯨ ꯍꯦꯟꯒꯠꯂꯤꯕꯅꯤ ꯚꯥꯔꯠꯀꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯔꯨꯛ ꯍꯦꯜꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯇꯧꯕ ꯉꯝꯕꯒꯤ ꯌꯨꯝꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯂꯣꯟꯕ ꯍꯩꯕ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔ MSME ꯁꯦꯛꯇꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯄꯥꯡꯒꯜꯅꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯍꯣꯠꯅꯖꯃꯟꯇꯅꯅꯤ $100 ꯕꯤꯂꯤꯌꯟ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯒꯤ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯂꯤꯕꯁꯤ ꯑꯩꯍꯥꯛꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯚꯥꯔꯠꯀꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥꯅ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯨꯡꯅ ꯑꯅꯧꯕ ꯀꯩꯊꯦꯜꯁꯤꯡꯗ ꯊꯨꯡꯂꯔꯤ ꯚꯥꯔꯠꯕꯥꯁꯤ ꯑꯃꯃꯝꯅ ꯂꯣꯀꯦꯜꯒꯤꯗꯃꯛꯇ ꯚꯣꯀꯦꯜ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯂꯣꯀꯦꯜꯁꯤꯅ ꯒ꯭ꯂꯣꯕꯦꯜ ꯑꯣꯏꯔꯛꯄꯗ ꯀꯨꯏꯅ ꯆꯪꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯀꯦꯜꯁꯤꯕꯨ ꯒ꯭ꯂꯣꯕꯦꯜ ꯑꯣꯏꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯕꯤꯌꯨ ꯃꯔꯨꯞꯁꯤꯡ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯌꯨꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯍꯥꯏꯕꯗꯤ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯁꯤ ꯂꯩꯉꯥꯛꯅ ꯂꯩꯕꯗ ꯒꯚꯔꯟꯃꯦꯟꯠ ꯏ-ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁ ꯍꯥꯏꯕꯗꯤ ꯖꯦꯝꯒꯤ ꯄꯥꯝꯕꯩꯗꯒꯤ ꯑꯆꯧꯕ ꯁꯔꯨꯛ ꯑꯃ ꯌꯥꯕ ꯉꯝꯂꯦ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯄꯥꯝꯕꯩꯗꯒꯤ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕ ꯊꯧꯑꯣꯡ ꯂꯩꯍꯜꯂꯦ ꯍꯧꯈꯤꯕ ꯆꯍꯤꯁꯤꯗ ꯖꯦꯝ ꯄꯣꯔꯇꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯀꯔꯣꯔ ꯂꯥꯈ ꯑꯃꯗꯒꯤ ꯍꯦꯟꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯈ꯭ꯔꯦ ꯂꯩꯕꯥꯛꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗꯒꯤ ꯆꯥꯎꯔꯥꯛꯅ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯂꯥꯈ 1,15,000 ꯑꯃꯗꯤ ꯑꯄꯤꯛꯄ ꯗꯨꯀꯥꯟ ꯐꯝꯕꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯂꯩꯉꯥꯛꯇ ꯍꯛꯊꯦꯡꯅꯅ ꯌꯣꯜꯂꯛꯈꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯆꯧꯕ ꯀꯝꯄꯅꯤ ꯈꯛꯇꯅ ꯂꯩꯉꯥꯛꯇ ꯃꯈꯣꯏꯒꯤ ꯄꯣꯠ ꯌꯣꯟꯕ ꯉꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯁꯤꯗ ꯑꯍꯣꯡꯕ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯄꯤꯛꯄ ꯗꯨꯀꯥꯟ ꯐꯝꯕ ꯀꯥꯡꯕꯨꯁꯨ ꯖꯦꯝ ꯄꯣꯔꯇꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯉꯥꯛꯇ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯌꯣꯟꯕ ꯌꯥꯔꯒꯅꯤ ꯃꯁꯤꯅꯤ ꯑꯅꯧꯕ ꯚꯥꯔꯠ ꯑꯆꯧꯕ ꯃꯪꯕꯇ ꯅꯠꯇꯅ ꯃꯥꯡꯂꯝꯆꯠꯇ ꯀꯅꯥꯃꯠꯇꯅ ꯌꯧꯈꯤꯗ꯭ꯔꯤꯕ ꯄꯥꯟꯗꯝꯗꯨ ꯌꯧꯅꯕ ꯊꯧꯅꯥꯁꯨ ꯎꯠꯂꯤ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯚꯥꯔꯠ ꯃꯆꯥ ꯄꯨꯝꯕ ꯄꯨꯟꯁꯤꯟꯗꯨꯅ ꯑꯥꯠꯃ ꯅꯤꯔꯚꯔ ꯚꯥꯔꯠꯀꯤ ꯃꯪꯂꯥꯟꯁꯤꯁꯨ
sungsoi soidana mapung pahangani. Aigi nungsijarabi leibakchasing handakta pangthokiba Padma Samman thauramda mayamna Baba Sivananda soidana ubiramlagani. Chahi chama kuntaruk suraba ahal sigi king lauba mataudu ubada aihakumna mayamsu ngakpiramgani. Minna kuppada mahakna Nandi mudrada kurumba utki. Aihangnasu hanna kok nonduna kurumjaki. Chahi chama kuntaruk suba amadi Baba Sivanandagi fitness animaksi leibaksida wari naningai oiri. Social media da miyamna comment piba aihangna uje. Baba Sivananda si masagi chahidagi saruk mari thokna hanthariba naha amadagi hena fit oina ui haina hai. Tasengnamak Baba Sivanandagi punsi sina aikoi pumnamakta thawin sin pire. Hena punsi nungsang binaba haijari. Mangonda yoga gidamakta angakpa passion ama yaujay aduga mahak yamna healthy oiba lifestyle amada leijay. Aikoi gi Sanskriti da mepum kuningmak ana ayek yaudana chahi chama hena punsi sangna hingbagi bor pine. Haksel gi lamda malem gi mepum kuningmakna Bharati yoga amasung Ayurveda bu yamna pamnari. Mamangi hapta da somna Qatar da sinba yoga gi thauram ama ubiram lagani. Thauram asida laibak chamat taramari gi miyoi singna saruk yaduna anauba world record thamki. Matawasumna Ayush industry gi bazar su leptana kanna chawkhalai. Chahi taruk ki mamangda Ayurveda ga mari leinaba hidak sing bazar da lupa crore kunithoi gi changda leirame. Adubu hojikti Ayush manufacturing industry lupa crore lakh amaga lising nifu changda yaukre. Haibadi sigi hiram sida thajabagi chang yamna wange. Startup world dasu Ayush asi pamnabagi hiram oiri. Marup sing health sector gi atoppa startup ki matangda aina su hana wari sakre. Adubu handakti Ayush startup ki maramda maruoina wari sanage. Startup amale Kapiva maming makta masigi artha yauri. Masida ka haibadi kaf pida pit aduga wana wat haibani. Masigi startup asi aikoi gi chatnabigi matung inna health eating habit ka mari leinai. Nirok Street haiba startup amasule. Ayurveda healthcare ecosystem da anauba concept oirini. Masigi technology driven platform na lam khuningmaki Ayurveda ki doctor bu hakthengnana prajaga khusamna halle. Lising yankhaidagi henba practitioner na masida yauri. Asumna Atreya Innovation Healthcare Technology Startup haiba amasule. Masina holistic wellness ki hiramda oina thabak pangthui. Exorial na aswagandagi kanabakha khangan banatana top quality production process tasu yamna chawna sell pithari. Cure bedana research tawraga amasung traditional knowledge ka khusamnaraga holistic life ki damak dietary supplements puthokre. Marup sing aina hojik panjari basi khara khaktani. Masigi list si yamna sangi. Masina Bharat ki young entrepreneur amasung Bharat na sagaliba anauba asa ki khudam amane. Aina health sector ki startup amasung maruwaina Ayush startup sing da haijari. Madudi adomna online portal saba matamda content create tawba matamda United Nation na ayaba piraba loan khudingmakta semnaba honabiyo. Malem sida lam kaya ama English yamna khangdaba amasung yamna lona dabale. Asigumba lam kaya asigi khallaga information du yawnaba honabiyo. Aina thajai madudi Bharat ki Ayush startup na afaba magun leiba pothok puthok yamna thuna malem sida mingchat purakpa ngamgani. Marup sing hakchang phaba haibasi lunan baga mari leinai. Man ki baat ta aikoi adum lunan bagi hiramda thaudang lauriba miyoi singi maramda wari sanai. Chandrakishore Patil asisu hiram asida thaudang lauriba misak amane. Mahak asi Maharashtra gi Nasik tagini. Chandrakishore na lunan ba sida yamna chawna thaudang lauri. Mahak na Godavari turel mapanda leptuna arakpa mipum kudingmakpu turelda phattaba hundoktanaba haije. Turelda phattaba hundokpa uba matamda hundoktanaba su haije. Masigi mathakta Chandrakishore na mahakki matam kaya ama kaithoi. Turelda hundokkani haina purakpa phattaba sing mahakna khomjile. Sandhya gi matam phawbada manakta payirga thame.
ꯆꯟꯗ꯭ꯔꯀꯤꯁꯣꯔꯒꯤ ꯊꯧꯗꯥꯡ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯧꯅꯥ ꯑꯃꯁꯨꯡ ꯃꯤꯠꯀꯞ ꯊꯣꯛꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯅ ꯑꯣꯔꯤꯁꯥꯒꯤ ꯔꯥꯍꯨꯜ ꯃꯍꯥꯔꯥꯅꯥꯁꯨ ꯁ꯭ꯋꯥꯁꯊꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯔꯥꯍꯨꯜꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯄꯨꯔꯤꯒꯤ ꯂꯥꯏꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯃꯐꯝꯗꯨꯗ ꯇꯥꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯈꯣꯝꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄ꯭ꯂꯥꯁꯇꯤꯛ ꯀꯔꯣꯔ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯔꯤꯒꯤ ꯔꯥꯍꯨꯜꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯁꯤꯛꯀꯤ ꯆꯟꯗ꯭ꯔꯀꯤꯁꯣꯔ, ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯇꯥꯛꯄꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯊꯧ ꯃꯁꯛ ꯈꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯂꯨ ꯅꯥꯟꯕꯒꯤ ꯍꯤꯔꯝꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯁꯥ ꯐꯕꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯇꯤꯀꯥ ꯊꯥꯕꯒꯤꯕꯨ ꯑꯣꯏꯒꯦꯔꯥ, ꯍꯤꯔꯝ ꯑꯁꯤꯅ ꯍꯛꯆꯥꯡ ꯐꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯀꯦꯔꯂꯥꯒꯤ ꯃꯨꯞꯇꯝ ꯅꯥꯔꯥꯌꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯁꯤ꯫ ꯃꯍꯥꯛ ꯄ꯭ꯔꯣꯖꯦꯛ ꯑꯃꯈꯛ ꯍꯧꯒꯠꯂꯦ, ꯃꯃꯤꯡꯅ ꯄꯣꯠꯁ ꯐꯣꯔ ꯋꯥꯇꯔ ꯑꯣꯐ ꯂꯥꯏꯐ ꯍꯥꯏꯅ ꯊꯣꯜꯂꯦ꯫ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯛꯄꯗ ꯑꯉꯛꯄ ꯊꯕꯛꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯟꯕꯤꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯀꯥꯂꯦꯟꯒꯤ ꯃꯇꯝꯗ ꯁꯥ ꯎꯆꯦꯛꯁꯤꯡꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯇꯅꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯃꯨꯞꯇꯝꯒꯤ ꯁ꯭ꯔꯤ ꯅꯥꯔꯥꯌꯟꯅ ꯆꯪꯁꯤꯜꯂꯤ꯫ ꯀꯥꯂꯦꯟ ꯊꯥꯗ ꯁꯥ ꯎꯆꯦꯛꯁꯤꯡ ꯋꯥꯕ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯗꯁꯨ ꯑꯋꯥꯕꯁꯤ ꯐꯥꯎꯏ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨꯁꯤꯡꯁꯤ ꯌꯦꯟꯊꯣꯛꯂꯒꯦ, ꯏꯁꯤꯡ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯍꯩꯕꯤꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯃꯌꯥꯝꯅ ꯉꯛꯄꯤꯒꯗꯧꯔꯤꯕꯁꯤ ꯅꯥꯔꯥꯌꯟꯖꯤꯅ ꯌꯦꯟꯊꯣꯛꯂꯤꯕ ꯆꯐꯨꯁꯤꯡꯁꯤ ꯂꯥꯈ ꯑꯃ ꯍꯦꯜꯂꯛꯀꯗꯧꯔꯤꯕꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯈꯣꯡꯖꯪꯁꯤꯗ ꯆꯐꯨ ꯂꯥꯈ ꯑꯃꯗꯤ ꯒꯥꯟꯙꯤꯖꯤꯅ ꯂꯤꯡꯈꯠꯄꯤꯔꯝꯕ ꯁꯕꯔꯃꯇꯤꯗ ꯗꯥꯟ ꯇꯧꯒꯗꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯂꯦꯟ ꯊꯥꯅꯁꯨ ꯊꯣꯡ ꯊꯤꯜꯂꯔꯕꯅꯤꯅ ꯅꯥꯔꯥꯌꯟꯖꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯧꯏꯟꯁꯤꯟ ꯁꯣꯏꯗꯅ ꯄꯤꯕꯤꯔꯒꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯁꯤꯒꯨꯝꯕ ꯑꯁꯥꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯤꯡꯒꯤ ꯊꯧꯔꯥꯡ ꯇꯧꯔꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯅ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯉꯤ꯫ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯗꯅ ꯌꯣꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯔꯤꯁꯥꯏꯀꯜ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯗ ꯁꯤꯖꯤꯟꯅꯔꯨꯕꯁꯤꯡ ꯀꯔꯤꯒꯨꯝꯕ ꯒꯝꯂꯥꯗ, ꯒꯥꯔꯗꯦꯅꯤꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕꯗꯤ ꯃꯗꯨ ꯁꯣꯏꯗꯅ ꯇꯧꯒꯗꯕꯅꯤ꯫ ꯈꯖꯤꯛꯇꯪ ꯍꯣꯠꯅꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯁꯤꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯔꯍꯤꯝꯗꯥꯁ ꯖꯤꯅ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯔꯍꯤꯃꯟ ꯄꯥꯅꯤ ꯔꯈꯤꯌꯦ, ꯕꯤꯟ ꯄꯥꯅꯤ ꯁꯕ ꯁꯨꯟ꯫ ꯂꯨ ꯅꯥꯟꯕꯕꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯏꯍꯧ ꯑꯃ ꯑꯣꯏꯅ ꯂꯧꯔꯛꯄ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯇꯔ ꯋꯥꯔꯤꯌꯔ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕ, ꯏꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯇꯔ ꯀꯟꯖꯔꯚꯦꯁꯟ ꯑꯁꯤꯕꯨ ꯂꯥꯏꯐ ꯃꯤꯁꯟ ꯑꯣꯏꯅ ꯂꯧꯅꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯆꯦꯟꯅꯥꯏꯒꯤ ꯑꯔꯨꯟ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯖꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯔꯨꯟꯖꯤꯅ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯁꯦꯡꯗꯣꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯥꯠ 150 ꯍꯦꯟꯅ ꯁꯦꯡꯗꯣꯛꯄꯒꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯃꯔꯨꯞ ꯔꯣꯍꯟ ꯀꯥꯂꯦꯁꯨ ꯑꯃꯅꯤ꯫ ꯔꯣꯍꯟ ꯀꯥꯂꯦ ꯁꯤꯟꯐꯝꯒꯤ ꯑꯣꯏꯅ HR ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯇꯦꯞ ꯋꯦꯜꯁ ꯍꯥꯏꯕꯗꯤ ꯀꯥꯈꯠ ꯀꯨꯝꯊꯒꯤ ꯊꯥꯛ ꯍꯥꯞꯂꯕ ꯑꯔꯤꯕ ꯒꯨꯍꯥ ꯀꯌꯥ ꯀꯟꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯂꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯒꯨꯍꯥ ꯀꯌꯥ ꯑꯃꯗꯤ ꯆꯍꯤ ꯆꯥꯃ ꯂꯤꯔꯕ ꯉꯥꯛꯇꯅꯤ, ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯂꯟ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯤꯀꯟꯗꯔꯥꯕꯥꯗꯇ ꯂꯩꯕ ꯕꯟꯁꯤꯂꯥꯜ ꯄꯦꯠ ꯒꯨꯍꯥ ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯇꯦꯞ ꯋꯦꯜ ꯑꯃꯅꯤ꯫ ꯆꯍꯤ ꯀꯨꯏꯅ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯗꯨꯅ ꯒꯨꯍꯥ ꯑꯁꯤ ꯂꯩꯈꯣꯝ ꯑꯃꯁꯨꯡ ꯐꯠꯇꯕꯅ ꯄꯤꯛ ꯊꯜꯂꯦ, ꯑꯗꯨꯕꯨ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯒꯨꯍꯥ ꯑꯁꯤ ꯍꯤꯡꯒꯠꯍꯟꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯈ꯭ꯔꯦ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯁ꯭ꯇꯦꯠ ꯑꯗꯨꯗꯒꯤꯅꯤ꯫ ꯒꯨꯖꯔꯥꯠꯇ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯋꯦꯜꯁꯤꯡꯁꯤꯕꯨ ꯋꯥꯎ ꯍꯥꯏꯅ ꯈꯪꯅꯩ꯫ ꯒꯨꯖꯔꯥꯠꯇ ꯋꯥꯎꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯒꯨꯍꯥꯁꯤꯡ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯖꯜ ꯃꯟꯗꯤꯔ ꯊꯧꯔꯥꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯒꯨꯖꯔꯥꯠ ꯁꯤꯟꯕꯗ ꯌꯥꯝꯂꯕ ꯒꯨꯍꯥꯁꯤꯡ ꯍꯟꯅ ꯑꯃꯨꯛ ꯍꯦꯟꯒꯠꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯇꯔ ꯂꯦꯚꯦꯜ ꯍꯦꯟꯒꯠꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯗꯣꯝꯒꯤ ꯂꯝꯗꯁꯨ ꯄꯥꯏꯈꯠꯄ ꯌꯥꯏ꯫ ꯆꯦꯛ ꯗꯥꯝ ꯁꯥꯕ, ꯔꯦꯟ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡ, ꯃꯌꯥꯝ ꯑꯁꯤꯗ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯑꯃꯁꯨꯡ ꯑꯄꯨꯟꯕꯒꯤ ꯊꯧꯗꯥꯡ
यामना तंगाई फदे निंग तमलबगी अमृत महोत्सव असिदा लेबाक असिदा यामद्रबदा डिस्ट्रिक्ट खुदिंगमक्ता अमृत सरोवर 63 सेमलकप याय अरीब पाट खरना सेमजनब याय अदुगा खरना अनौब सेमब याय अदोम माइकई असिदा पुकनिंग लुपसिलकनी हाइना अइना थाजै अइगे नुंगसिजरबे लेबाकजासिंग अदोमगी पाउजेल कया तोंगान तोंगान बलोल अमसुंग डायलेक्ट कयाद फंगब ngambasi मन की बात की फजरब मसक अमने कनागुंब खरदी माइक गोप्ता ऑडियो मैसेज ओइनसु थारई भारत की चन्न लोंचत पुनसी महिंग अखोगी लोन सिंग डायलेक्ट सिंग चाकचा युथक तोंगान तोंगान बा खेनब असि लेबाक असigi पांगलने नोंगपोक्तगी नोंगचुप अवांगदगी मखा फावबदा असिगुमलबा मखल मथेल असिना भारत पु अमत ओइना पुनसिले अचौब भारत अमा ओइहले मसिदा अखोगी पुवारीग सागोनरिब मफमसिंग अमसुंग मैहोरोलगी वारी अनि असिगिसु अचौब थौदांगले असिगुम्ब वाफम असि करिगिदमक्त पल्लिबनो हाइना अदोमना खलमगनी मसिगी मरमदि माधवपुर मेला असिने माधवपुर मेला मफम कदाइदा तवी करिगिदमक्त तौरिबनो मसिना भारत की तोंगान तोंगान ब मसक सिंगा मरी लेने हाइबसि खंगबदा मन की बात ताबिरिब खुदिंगमक्ना यामना पामनगनी मरुप सिंह माधवपुर मेला गुजरात की पोरबंदर समुद्र मपांद लेबा माधवपुर खुंगंग तवे अदबु मसी हिंदुस्तान की ममांग थंगब सरुक कसु हेन मरी लेने मतौ करमना मरी लेनरिबनो हाइना खनलमगनी मैहोरोल की वारी अमदगी मसीगी पाउखुम फंगबंगमे हाइनबले चही लिसिंग कयागी ममांगदा भगवान श्री कृष्णगा नॉर्थ ईस्ट की राजकुमारी रुक्मिणीगा लुहोंगी लुहोंगबसी पोरबंदर की माधवपुर पांगथोकी मसिगी खुदम अमा ओइना ngasisu मफम असिदा माधवपुर मेला पांगथोई नोंगपोक अमसुंग नोंगचुपकी अचेतप मरी असि अखोइगी लन्ने मतमगी मतुंग इन्ना मयाम अमना होनदुना माधवपुर मेलादा अनौब मसक उब फंगले मफम असिदा कन्यागी माइकैबु घराती हाइना खंगने हौजिक्ति नॉर्थ ईस्टगी यामलब घराती मफम असिदा लाकप हौरे चयोल अमा चुपना पांगथोप मेला असिदा नॉर्थ ईस्ट की स्टेट सिंगदगी आर्टिस्ट हैंडीक्राफ्ट की लमदा लेब मियोई कया अमा लाकपसिना मेला असिगी मसक हेन फजहले चयोल अमा चुपना नोंगपोक अमसुंग नोंगचुप अनिगी संस्कृतिगी पुनसिनब सक्तम ओइरिबा माधवपुर मेला से अमत्त ओइबा अचौब भारत अमगी खुदमने अदोमसु मेला असिगी मतांगदा पाबियु खंजिनबियु नुंगसिजरब मरुपसिंग अखोइगी लेबाक असिदा आजादी का अमृत महोत्सव पांगथोकपदा मियामना थवाय यावना पांगथोकपगी चांग यामना वांगना लेदुना सिंगथानिंगाई ओइरि नुमित खरनिगी ममांगदा मार्च की तांग कुलुमदोय शहीद दिवस थौरम पालनगे मरी लेनना लेबाक असिगी मफम कयादा तोंगान तोंगान ब थौरम कया पांगथोकनकी लेबाक असिगी निंगतम खोंजंगदा इचंग थौना लानथेंगनकिबा थौना फरब फरबी मखोय मयाम अदुगी मफमदा इकाई खुमनब उत्पग लोइनना नुंगसीना निंगसिंगे नुमित असिमक्तदा कोलकाता की विक्टोरिया मेमोरियल दलेबा बिप्लोबी भारत गैलरीबु अयहाकना उरेप उयुंग तंबगी खुदोंग चाबा फंगजकी भारत की लिंगजेल लेबा अथौब यावोलैसिंग असिगी मफमदा श्रद्धांजलि कच्चबगी खुदोंग चाबा फंगलबा यामनमक मगुन लेरबा टॉप टॉप गैलरी अमने करिगुंब तांजा फंगलबदी गैलरी असिबु सोइदना येंगब चटपियो मरुप सिंह अप्रैल था असिदा भारत की तांगलब मपारी अनिगी पोकपगी नुमित पालनसु पांगथोकदौरी मियोय अनिमकना अखोइगी समाजदा मियोयब खुनाइगी याइफनबगीदमक अहोंब कया अमा पुरकनब होटनरमी मियोय अनि अदुदी महात्मा फुले अमदी बाबा साहेब अंबेडकरने महात्मा फुलेगी मपोक कुमोन अप्रैल 13 लोइनना अप्रैल 13 बाबा साहेब अंबेडकरगी मपोक कुमोन थौरम पांगथोकजगनी अथोइब मियोय अनि असिना अखोइगी समाजदा चथबा जात कुचुगी खेनबदा मानदब मित्येंग थंबा अनेम अवंग खाइबन चिंबा फत्रब चनबिसिंग असिगी मायोक्ता अकनब खोंजंग कया चंगसिनकी मतमदुदा महात्मा फुलेना नुपी मचा सिंगिदमक स्कूल हांगदोकी लोइनना अंगांग नुपी मचा सिंगबु हाटपगी मायोक्ता खोलाव लाउकी इसिंगी अवाटपन थोकनबा अवा अना कोगनबा खोंजंग कया अमसु चटकी मरुप सिंह महात्मा फुलेगी वाफम सिंह असि पंजाबदा साबित्री भाई फुलेगी मतांगदसु वाफम खर नैनब यामना
मथौ ताई समाजगी याइफनबगीदमक संस्थान कया अमा लिंखटपदा महाकी अचौब थौदांग याउखी ओजा अमा ओइबगे इरोइनना समाजगी यावलोय अमगी सक्तम लौदुना मियोइब खुनाइबु मितकप थोकनकी अवाब तारब मयामगी मफमदा पांगल थौनासु हापकी मखोय अनिना पुल्लगा सत्य सोदक समाज लिंखटकी लैबाकी प्रजा मियामबु एम्पावरमेंट पीनबा होनकी बाबा साहेब अंबेडकरगी थबक थौरमसिंगदा महात्मा फुलेगी वाखलोनगा इरोइनना चटमिन्नबगी ममी ताई महांगना तत्तना पल्लंबा वाफम अमना समाज अमगी चौखटपगी मयोल असी कदोमदा चटली हाइबसी समाज अदुगी नुपी ओइबिसिंगी फिबम अदुना ताकने हाइबसिने महात्मा फुले सावित्री भाई फुले अमदी बाबा साहेब अंबेडकर मखोय अहुमगी पुनसी वारी असिदगी थमोइदा इनोट हापलदुना ममा मपा ओइबसिंग अमदी गार्जियन सिंगदा हाइजनिंगबदी अदोमगी नुपी मसा सिंगबु सोइदना लाइरिककी मंगाल फंगनबियो नुपी मसा सिंग स्कूल चटपा मसिंग हेनगटहनबा हंदकता नुमित खरनिगी ममांगदा कन्या शिक्षा प्रवेश उत्सव थौरमसी हौदोकले करिगुम्बा मरम अमदगी मखाताना लाइरिक तंबा ngamhudaba नुपी मसा सिंगबु अमुक हन्ना स्कूल द पुरकनबा अखनबा मियेंग थमले मरुप सिंह बाबा साहेब का मरी लेनबा पंचत्री थगिदमक थबक थौरम खर लौकटपगी खुदोंग चाबा फंगजबा हाइबसी ऐखोई मयामगी यामनमक लाइबक फबने महाकी पोंगनफम मुंबईगी चैत्य भूमि लंदन द लैबा महाकी संगाई नागपुरगी दीक्षा भूमि अमदी दिल्लीदा बाबा साहेब अंबेडकरगी थवाई याउदबा हक्चांगबु लैरोल चनखिबा मफम महापरिनिभान स्थल मफम सिंह असिदा चटपगी खुदोंग चाबा फंगजकी मन की बात पुताबिरिबा लिसनर खुदिमक्ता थमजनिंगबा वाफमदी महात्मा फुले सावित्री भाई फुले अमदी बाबा साहेब अंबेडकर ग मरी लेनबा मफम सिंह असिबु येंगबा सुंगसोय सोयदना चटपियो मफम सिंह असिदगी तमजनिंगाई ओइबा वाफम कया अमा फंगनी ऐगी नुंगसिजरबा मरुप सिंह मन की बात की हंदकी तांकक असिदसु हिरम कया अमदा ऐखोय वरी सानरे मथंगी थादा हराउ कुमई कया अमा लाक्कदौरी नुमित खरनिगी मतुंगदा नबरत्र हौरगनी नबरत्रगी मनुंगदा ऐखोयना चरा हेंदुना बर्त थम्मे शक्तिबु लाटली थमोय नुंगदा निंगजे हाइबदी ऐखोयगी चटनबी असिना हराउ तयाम्बा फोंदोक चनबगी तांजा पीबदा नतना पुकनिंग वाखल फाथदुना लैबा ngamnaba पाम्बैसु पिनबी पुकनिंग वाखल फाथबगा लोइनना लाइनिंगबा मसिसु फेस्टिवल अमने मरम असिना नबरत्र कुमई असि ममांगैदगी हौना अखनबा कुमई अमा ओइदुना लाक्ले नबरत्रगी अहानबा नुमित असि गुड़ी परवा कुमई असिसु पांगथोकदौरी ईस्टर कुमई असि एप्रिल थादा पांगथोई लोइनना सेंगलबा रमजान थासु लाक्कदबा खजिकता ngaire ऐखोय मयाम पुन्ना हराउ कुमई सिंह असि पांगथोकमिनसि भारत की फुरुप मयामना तिंदुना अमत्ता ओइना पुनबगी सक्तम असिबु हेना मयक सेंगनची लैबाक मियामगिसु मसी अपाम्बने हंदकी ओइनदी मतांग असिवाइदा मन की बात टेंशनजरी मथंगी थादा हिरम अनौब कया अमग लोइनना अमुक उनरसी हन्ना हन्ना थागतजरी।